mayamda kanabadugumba content masang khatang share tawjage mayam loiphok yengminasi Manipuri cinema pungloi loire Corona pandemic asigi manungda malemgi khwaidigi sawraba film factory Hollywood yauna atai lebak kayagi su film industry asi sap leptuna leiri masimakna malemgi lebak singi oina sinom siba makti natte adubu Manipuri cinema di corona outbreak asigi mamang dagi sikhre amaromda malemgi lebak kayada matam sangna lockdown lairakpasina film industry dadi hainingai leitana asoba saifu ama piri Manipur dadi lairadana Bharat ki khwaidigi sawraba film industry ama oibata natana Bollywood ki mafam oiriba Mumbai da dancer sing film artist sing na corona testing lab ta technician oina thabak torambagi pau India TV na report tawkhrabani Sahi amada film satre sanipan putholiba Bollywood film industry da work toramba technician sing amadi artist sing na hauzik phangliba saithenga film industry amagi status kasu mapung phana phangdriba Manipur gumba amaga yengnarurabadi karisu nate masagi sapchaba film industry ama oiraba Assamese film industry lockdown manung oiraba su makoigi state government na piba guideline amasung instruction gi matung ina non containment zone singda telefilm sing amade film shooting sathaba yabagi ayaba hawkiba numit kharani sigi mamangna pikre ayaba asina Assamese film industry da employee oiriba sing amade makoigi film maker singi awabagi sor hondo hale matawasumna corona hotspot oiriba Tamil Nadu amasung Maharashtra su yahankre maraksida nungairibadi Manipur nungti gi phongba pauksi amada Manipuri cinema sigadawre sahi sigi oina film taretagi hena puthoktre haiba caption asiga mari lainana pau ama anchor oina hawkiba me kunga mapan gi pauksi dugi edition da phonglakibaduni hairiba pauksi asigi paper cutting ado Facebook ki amada amuk thagalakpa thengnakhi maduda miyoi satruk hena like tawnarapaga loinana miyoi kharana su comment pinarakhi makoina like natragana comment pinarakli badu pau adugi caption adudani hairiba pau aduda maru oina Manipuri film industry da lairiba artist sing film tawriba sing da natana lockdown asina film ga mari lainabada miyoi kanglup kya su awaba khangba yauri Hauzik cinema hall sing da film kapa lep ki baga cinema hall sing amadi hall gi akoi bada ticket asa atha yonduna sel taliba sing yauna Dix yoliba stockist sing da su saitheng piri sahi amada film yankhai gi mathakta puthoklami loinana Englishing ani dagi Englishing ani ga taraga mapan phawda puthokiba video film sing gi masing yauna Englishing ani ga kun asidadi supna gi film taretagi hena puthokpa ngamdri haibasini aduga amuk lockdown asi laikhibaga Manipur film industry da film masing yamna puthokpa ngamdaba asina Central Board of Film Certification dagi censor yamna lawba ngamdabagi phibam da lai masina Manipur film industry gi khongchat asi tapthana halangna bigi masa ama oiri pawduna makha taraduna hauzik artist singna amadi film tawduna hingjariba miyoi kanglup sing asina thengnariba khudongsa da basi asing yengbiduna Manipuri lenga ki makedigi mijeng sanghaningi film company sing producer sing da mamangda grand piramba adugumna senthang khara pibirabadi thengnariba khudongsa da ba amadi awaba sing khara makhaidi kokpa ngamgani haiba film forum Manipur gi chairman na state government ki pukning singsinaba haiba wafam asi yauna report tawbani hairiba pawasi gi paper cutting adu Facebook ki account amada amu thagalakhi miyoi satruk hena like pibagi mathakta miyoi kharana su comment tawnarakhi comment sing aduna hairi aikhodi Manipuri film siragani haikiba kuire film tawroroi dawni khanbasu kuire short film di sel mangdi aduna short film gumba documentary gumba oina namo mapan thongda aidi producer ni haibadu poloida taxi sholaga tokpani film kan view su haigumsi thokpa laksani karisu lubo wanate mayamna khangnaraba ngaktani adubu yengduna laibana sumja silakpa helakpani all days tagi Manipuri cinema gi foundation yamna lingna thambirami tawbusu tawri khudam oina hobam pawan adubu makok tai hauraga soirakpana loina soibani film si tharakpasi ai expert makti natrabasu haibigi maram loiba nairaroi artist ni hairaga thamoi panaba migum tawba artist masen hatoknaba unity leitaba mairi na kanmana maisa phangmane sidadi kaino moral oiba yaba film de amata puthokte hauzik Manipuri public sing film yengba hairabane nakhoi di lekai lalumba lumphu tomba khongba lalumba tawleire hall su war mamangi dialogue su English ani ga sama pantara gi oi leire kanana bu pamjau doribano atopanamo yeningba amata yaudi atopanamo atopalam gi film ga amata yengdra male Manipuri film kangbuse atopanamo topagi comenamo hall su war mamangi dialogue su English ani ga sama pantara gi oi leire kanana bu pamjau doribano atopanamu
yengning ba amata yaude atoppa lamgi film ga amata yengdra male manipur gi film kangbu se atoppa namo aidi sumang na phangba migi mobile taba po phone nu mullaga thugai ningi yengmadi laidi wathi wasoi nganglaga phajaroi ningba anabu wakhal loksing pibasu ngamdrabadubo atopagi comment amo hanu hana angang thoronggi film singdo puthok piraklagano nakong se panglasu pangjarage chap manaba wari singdo taningde yengningde nakhoi mayamna mutnaba honabani atopa comment amo yamna nungaitaba pawni matam khara siraga anauba mongda sayolakpa oiresano atopa comment amo siba nate mut torabani cinema haibasi mitki khumai oirabasu society da pawjel piba wakhal loksing oiba wari paring puthokadawbane aina sum yengjabada mayum panbagi oina tawi wari paringsi haidana kanade atopagi comment amanamu cinema private school manipur se karbar tawbat nuaibane tauro sel sauna tanba nakhoi sel tanba lepa yade yam khraba lairaba prajadi wangang ba kire atopa comment amanamu haire aduk yamna putholabudu pendri bro atopa comment amanamu nakhoi gumba khara leibanani manipur gi film muthatlise nasana sungakta film hero heroine kumha leire hai khangde haiti khangna menman tadaba theater khangdaba angang mayam ama khomjilaga film tawribani na yengbina basu leite ngha ki aning ba panga ngangnaraga dialogue ni kaina yengningdre mut kromta atopa comment amanamu mutri bro hojikpho acting haire film loi manai isai di khara khetnabra studio aso ama leibusu nate fb gi hero heroine oinari mayam se atopa comment amana mahre oza taptagi kaisal jail dugi phadok sing haiba miyam da kanaba film buna nakhoina hekta thingzele aduga hojikna manipur cinema sirene atopa comment amana mu nakhoi cinema do penjare yazare atopa comment amana mu hindi movie oina hojiki manipuri video film sing asida penadre phongdok narakliba yaningba oidre haiba simadi comment sing asina tagle manipuri cinema gi thajaba amasum asamang batanatana lekha taba haibadu oire mating leina mangal naina horakiba manipuri cinema gi ikai khumnaba amasum izat kanana hanjin hangadauri hindi film utpa thingkraba matungdagi manipuri cinema sokhatnaba amasum fagat halaknabagi mingda film gi mahota video film singna mahot sinkibadu manipuri cinema bo hanabagi masa amane haibasi hauzik hena mayak singlakle film gi business asibu lalon itik tawbugumna oiba yabagumba tawningba ninglak tawnarakpadagi manipuri cinema bu mongphamgi thongjil jauna thingdorakhibane kari amuk hairuni hauzik oiriba film gi trend asi thugaiba ama natragana state government na nakhai singna video film gi poram ama yatuna video film tawriba singi mafam ama sinba natragadi manipuri cinema matam supagi oina kangkul mutkragani hanasu akhangai singna share to bire thank you